सोशल मीडिया साइट और फेसबुक तो कोरोंगानबा खुमन फोंदोरप वाफम खरा अहानबदा मैम थमजगे हंदक लौ हेक लोइबगा करीमत सिजिनदना लेहौगदोरिबा लौ अहांगबसिंग अखोई एटीना इंखोल कोइबिगी अयाबा लौपुसिंग अमदी लेकाई क्लब अहल लमन इमा इबेलसिंगना अयाबा पिबियु हाइनसु फोंदोरकली अतोप पाव मना से मिनिस्टर एन बिरेन सिंगाना माकी फेसबुक अकाउंट दगी थगलक पतेंदक गोरोल मना ngasi mahaki secretariat cabinet meeting ama mahak siya log dun pangtukre mayam punna anauba update nga minesa national sigi mekei digi sumyang ifam makata na thamjari atopa thajaningai oriba maruiba pawmana former hanagi minister oiramba el langpolakpam jenta kumar amasum singjamai digi oinam roman npp gi hanagi leader oiramba mioni asi ngasi congress ta yauraba yai haina thajaningai oriba pawmana su mayam na thamjari Makasa tarak po ina topa update amana Bangladesh tandak tangdu laita adabu leidingai serak Assam ki district marida apaspa sangdokre hairi handakta Bangladesh tangdu laita adabu tholak padigi amasum masina state manungda law and order ke kairak yaba phibam ama lakpadigi armed forces special power act natragan apaspa si thatar ki oina Assam ki district marida sangdokre na notification amana phongdokre hairiba Tinsukia Dribugar Sarai Diwo amasum Shiva Sagar ki district sing apaspa ki makada disturb area leiraga naiki adumoinamak handak yomlo na balaibak Bangladesh ta laita daba phibam ama lakliba phibam asida state sigi manung goiba law and order asida kai halakpa yai Assam government atopa thataruk ama armed forces special power act 1958 thamnaba recommend tawkibani masin atopa thataruk ama hairiba mafam sing asida ek asi leiraba yai ki Manipur top channel ki maikei digi maru oibi ipausing myamna thamjari ahanbada ngamkhaide wildlife threat sa thaba thingnaba puna hona minasi central DFON Ganesh Manipur amusu memorani ki marak kilometer saumga marpu sana ngamkhai saruk pulliba sida aina yadaba mong lamlak ki sa useksing lalonba ki thabak thingnaba forest staff natana security agency khudimangna puna hona minaba sangi haina Manipur Forest Department ki central DFON Ganesh na phungdokre Wildlife Trust of India Noida Manipur Forest Department amadi Manipur Police Department puna sinduna Indians Wildlife Law gi matana ngasi Mantri Pukhida leiba Forest Office Complex ta pangtokiba noma goeba training program hawdokpagi thoramda DFO and Ganesh na mathaki wapam asi phungdokibani mana makata na phungdokibada lamlaki sa usek sing phaba madi khatpagi thabak thingnaba wakhalon ngasi gi training program asi pangtokani Lamlaki sa usek sing phaba madi khatpa miyoi sing gi mathakta wildlife act ki makhada kadai phawba serak phanganba yai haibasi forest amadi police staff sing khangjin sangi Manipur si Myanmar gi ngamkhai punba maramna ngamkhai paring da lamlaki sa usek sing lalonba gi mamitari maram asina ngamkhai paring da sa usek sing lalonba thengnarabadi khudakta forest department da paw pibiduna mara leiba miyoi sing serak phangana na bu hona minasi hainasu magna phongdoki atop paw madana Yom gi thomi yom condition yauduna thado o haiduna wakat mipham satakre Europe Manipur yom gi fajan ki ba thomi yom condition yauduna thado piu haina lamthawal kunja kaithil de ima singna wakat mipham satakre Singjamai tu Lilong United Clubs Organization Singjamai tu Lilong Imam Maira Paibi apun malu Lilong sajing apun Maira Paibi madi langthawal kunja apun ba Maira Paibi na sinduna satakiwa wakat mipham aduda achumbagi kholau nam thabigano Yom gi fazun kiba Thaumi ahum condition amata yaudana lengan athubura thadokadabani fazun kiba isa ahum condition amata yaudana mama sun sinnabiyu haina thaba play card kya su siznaki wakat mipham madura saruk yaki bilang thabal kunja mayai laikai maira paibi loop ki advisor yendre mam tamphana phungdokibada mihot mina yauna thokliba thaudo wathok kya sina lamdam sigi naha singamadi miyamda penda pa pholi Masa singi piendaba mama mapa oibisingna tainaba haibisi miyoibiki isani mapi mapa oiriba laingak tu miyam gi piendaba phungdok haibisi hongla sani laingak tu piendaba phungdok lubagi dama yom gi isa uhum phajinduna thamliba si condition amati yauduna athubura thadokpiu haikenasu pawusda makhatara phungdorakli atopa pawmadana sel gi dimanda miyoema sakangdaba singna phajinkhre Masakangdaba miyoi singna miyoi ama nongmai sindo anda phaduna pukhraga selgi demand torakre masigi matang na miyoi sigi loina bina police da complain ama torakre press da phama paw da phajin khraba miyoi du irulbung police ki manung sanba kairau mating measure in call dagi
MD Tazaudin Saha kawi Tazaudin ngarang ayuk pung tara makhairon tabada Larian party ki masa khangdaba khulai paiba mi ahumna phagraba matung imung manung da seal gi demand torakpane hairi Tazaudin gi loinabi Wajira Sahani na Irelbung Police Tangalakpa complaint Sirolatu gi matung ina maki mapu roibaga karamada amakhoi gi pikliba masanupi amaga punna Kongborom dagi yumda lakone Larian Part Coffee Cafe nakta hana lerama miyosingna gari khamaga loinana somunki amadi karadu miyoi amana thauraga atopa karamana mang tharaga makhoibu ki makhoibu Singjumai Police Station ki manung janba liwa lambita laklaba matung mapham amada masanupiga mahaka Singjumai Police Station ki manung janba liwa lambita laklaga matung mapham amada masanupiga mahaka Wajia Sahaniga thamlamlaga maki mapuroiba pukhi karigumba police ta taklabadi mapuroiba hatkani haina suki halamki masigi tungda masakhangdaba miyoi amana imung manunggi telephone number amada makpu thadoknaba lupa lakh kun pinaba demand tawrakhibana hari makasa tharak poina kangla pawgi editorial mayam na thamjage senkhai thungkhai gi mayok thu wakat mipham sathaba manipur gi apun masaktam thugainaba Singnarakliba sing mayoknabagi lalakta kanagumba sakangdabasinggi maraktagi lal ngakpagi mingda miyamdagi yamna toina senkhai thungkhai amadi pubu thangma ngamdaba demand gi mayokta mapham kyaru wakat mipham sathaduna yaningdaba phungdoknarakliba asi laibak thibani Furup ki apunba saktam singnariba illegal migrants in kuki zau terroristsingi lal gi mayokta yalawmi punamangna lepli hak thengnaba lantheng thengnaduna khulngakliba khunjasinggi mathau taba awat apa sing lerakpada miyamna arai sial amadi polam sairam cheng hawaina sing masana thaknaba sing mateng pangduna apunbagi saktam ngaknaba honari khul laikai gi miyam maruoina maira paibisingna thaudang lauduna mapham adugi dukan potpham yauna yumthongdagi angam sial khainaduna mateng pangbagi thabak sing sathariba sigi mathakta sakangdaba singna pubu thangma ngamdaba sial gi demand tawba yorakpadagi dukan potpham amadi laikai gi miyoi singna sintha leptuna yaningdaba amadi pendaba leptana phungdoknarakhiba sina thamoi singna maraibak maramdam gi apunba saktam ngaktuna ningtamna hingnabagi damak lanthengnariba singbu sen tahanbagi maram oirakliba si laibak thibani Furup amadi miyamgi punsi ngak sienaba lanthengnariba singna kathokpaga loinana lauriba thaudangda lamdam asigi miyam punamakna sawali masimakna miyamna angamba sial khaiganaduna lanthengnariba khunjasinggi mateng pangliba miyamda onsinduna pubu thangma ngamdaba sialgi demand gi mayokta miyamna wakat mipham famnarakhiba sina apunbagi panggal mayeng tahanabagi maram ohendanaba honapam thui Haujik thokliba irang asi thoktringai mamangda sakangdabasinggi maikaidigi senkhai thungkhai gi thabak sathabagi chang nemna lerami sakangdabasingna yumlakta amadi miyam tinba kaithelna singbada senkhai thungkhai ga mari leinana bom langsinba amadi numai kapsinduna aki akhang piba satharak matamdasu miyamgi maikaidigi yaningdab utuna wakat mipham sathabagi thabak sing leptana satharakhi adubu illegal migrants in Koki narco terrorist singna war crime satharakuna sahil lising manga hena apunbagi sakta ngalakiba kanglaipak Manipur gi saktam thugainaba landarakliba sidagi ngaktunaba miyamna hainaruba madi haunaruba tawdana miyamna mayumdagi areiba khusukulai puthutuna lanthengnabagi thabak satharibasi mareibak maramdambu thamoi singna nungsibagi khutamni lalgi maisrang mayuknariba supham nompham khangdraba miyamda khutpu naiba sakangdaba singna pubu thangma ngamdaba senkhai thungkhai sathaba karigumba piba ngamloi haiba taragana yumda bom langsinba nomai kapsinba amadi pharaga ransom tanba yauna hatpa tupgi thabak sathaba tarabadi yeknaba thengnaminabagi mahot masilgi marakta muknaba tholaknabagi maram oiraklabadi apunbagi saktam ngaknaba miyoigi masing hantarakpa yai apunbagi saktam ngaknabagi damakka thoktuna lanthengnaribasingda miyamna angamba thakta physically morally financially mateng pangbadigi apunbagi saktam ngaklibasi khwaidigi mamal yamba oibadigi atai miyamna manaba lingjel thaunagi damak thagat phungdoknarakliba sigi ona tainabada lakhandanaba honapam thui kanaguma miyoi khran lanai khutpu semduna miyamda aki akhang piba madi senkhai thungkhai sathaba yawba tarabadi adugumba khutpu sing adugi mathakta mangkhraba ningtamba amu hana hanjinabagi panamda lanjang jangsilibا sing maru oina laingaki maikaidigi logweba lokhatpham topo thabak sing lokhatpham thui kanaguma khutpu sing na miyamna kian khanganduna makhoi kharagi pukai langai sona
ꯆꯣꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯇꯝ ꯆꯥꯅ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀ꯭ꯔꯥꯏꯝꯁꯤꯡꯗꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯃꯥꯡꯈꯤꯗꯨꯅ ꯁꯛꯇꯝ ꯉꯥꯛꯄ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯌꯥꯝꯗꯒꯤ ꯃꯇꯦꯡ ꯂꯧꯕꯗꯒꯤ ꯐꯤꯕꯝ ꯀꯟꯗꯤꯁꯟ ꯊꯝꯗꯨꯅ ꯅꯝꯐꯨꯗ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯗꯣꯅꯦꯁꯟ ꯅꯠꯇꯦ ꯀ꯭ꯔꯥꯏꯝꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯃ꯭ꯌꯥꯟꯃꯥꯔꯗ ꯔꯤꯕꯦꯜꯁꯤꯡꯅ ꯃꯟꯗꯂꯦ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤꯅ ꯑꯥꯔꯃꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯔꯤꯕꯦꯜꯁꯤꯡꯅ ꯃꯟꯗꯂꯦ ꯁꯤꯇꯤ ꯂꯪꯒꯣꯏ ꯆꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯟꯐꯝ ꯀꯌꯥꯗ ꯃꯔꯤ ꯃꯥꯏꯊꯤꯗꯨꯅ ꯂꯥꯛꯂꯕ ꯖꯨꯟꯇꯥꯒꯤ ꯐꯣꯔꯁꯇ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯟꯗꯂꯦ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯖꯨꯟꯇꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗ ꯔꯤꯕꯦꯜꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯃꯟꯗꯂꯦ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ PDF ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯔꯦꯖꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞꯁꯤꯡꯅ ꯖꯨꯟꯇꯥꯒꯤ ꯕꯦꯁ ꯑꯃꯗꯤ ꯑꯥꯎꯠꯄꯣꯁꯠ 35 ꯔꯣꯝ ꯍꯦꯟꯅ ꯁꯤꯖ ꯇꯧꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯦ ꯃꯁꯤꯗ ꯃꯟꯗꯂꯦꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯎꯟꯁꯤꯞ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯟꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒ ꯈꯣꯡꯕꯨ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯏꯌꯨ ꯁꯥꯎꯇꯤ ꯃꯤꯂꯤꯁꯤꯌꯥꯅ ꯊꯣꯅꯦ ꯁꯦꯜꯄꯦ ꯚꯤꯂꯦꯖꯇ ꯔꯤꯕꯦꯜ ꯐꯣꯔꯁ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯩ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯚꯤꯂꯦꯖꯁꯤꯡ ꯑꯁꯤ ꯃꯟꯗꯂꯦ ꯁꯤꯇꯤꯗꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯄꯥꯡꯕꯗ ꯀꯤꯂꯣꯃꯤꯇꯔ 13 ꯂꯣꯝ ꯂꯥꯞꯄ ꯏꯔꯥꯋꯥꯗꯤ ꯔꯤꯚꯔꯒꯤ ꯇꯣꯔꯕꯥꯟꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏꯅ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯄꯨ ꯊꯣꯅꯦ ꯁꯦꯜꯄꯦ ꯚꯤꯂꯦꯖꯇꯒꯤ ꯇꯥꯛꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯀ꯭ꯂꯦꯝ ꯇꯧꯔꯤ PDFꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯇꯥꯛꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯖꯈꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯟꯃꯤꯁꯤꯡꯅ ꯚꯤꯂꯦꯖ ꯑꯗꯨ ꯑꯣꯀꯨꯄꯥꯏ ꯇꯧꯔꯒ ꯑꯥꯔꯇꯤꯂꯔꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯚꯤꯂꯦꯖ ꯑꯗꯨꯗ ꯖꯨꯟꯇꯥꯒꯤ ꯑꯍꯦꯟꯕ ꯐꯣꯔꯁ ꯑꯃꯗꯤ ꯑꯥꯔꯇꯤꯂꯔꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯅꯣꯡꯊꯛꯇꯒꯤ ꯋꯥꯔ ꯄ꯭ꯂꯦꯟꯁꯤꯡꯅ ꯕꯣꯝ ꯊꯥꯗꯔꯛꯂꯤ ꯍꯥꯏꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯂꯦꯖ ꯑꯗꯨꯗꯒꯤ ꯍꯟꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯗꯥꯌꯥꯗ ꯂꯩꯕ PDFꯀꯤ ꯁ꯭ꯄꯣꯛꯃꯦꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯟꯗꯂꯦ PDFꯀꯤ ꯁ꯭ꯄꯣꯛꯃꯦꯟ ꯀꯣ ꯑꯣꯁꯃꯣꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯦꯟꯇꯤ ꯔꯤꯖꯝ ꯒ꯭ꯔꯨꯞꯅ ꯃꯗꯥꯌꯥ ꯇꯥꯎꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯕ ꯁꯦꯗꯥꯎꯒꯔꯤ ꯑꯃ ꯗꯥꯝꯗꯒꯤ ꯃꯅꯥꯛ ꯅꯛꯅꯕꯗ ꯂꯩꯕ ꯕꯦꯁ ꯑꯃ ꯌꯥꯎꯅ ꯖꯨꯟꯇꯥꯒꯤ ꯄꯣꯖꯤꯁꯟ 35 ꯔꯣꯝ ꯍꯦꯟꯅ ꯂꯧꯁꯤꯟꯕ ꯉꯝꯂꯤ ꯖꯨꯟꯇꯥꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯗꯥꯌꯥ ꯇꯥꯎꯟꯁꯤꯞꯀꯤ ꯚꯤꯂꯦꯖ 9ꯒꯤ ꯑꯀꯣꯏꯕꯗ ꯂꯟꯃꯤꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯂꯤ ꯃꯟꯗꯂꯦꯗ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞ ꯖꯦꯅꯔꯦꯁꯟꯁ ꯖꯦꯠ ꯄꯋꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯨꯟꯇꯥ ꯐꯣꯔꯁꯀ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯤ ꯑꯗꯨꯝꯑꯣꯏꯅꯃꯛ ꯖꯨꯟꯇꯥ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯥꯔꯇꯤꯂꯔꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ ꯊꯣꯅꯦ ꯁꯦꯜꯄꯦꯠꯀꯤ ꯖꯨꯟꯇꯥꯒꯤ ꯐꯣꯔꯁꯅ ꯑꯥꯔꯇꯤꯂꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯄꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯨꯟꯇꯥꯒꯤ ꯐꯣꯔꯁꯅ ꯋꯥꯔ ꯄ꯭ꯂꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯖꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞ ꯑꯗꯨ ꯍꯟꯗꯣꯛꯂꯦ ꯍꯥꯏꯔꯤ ꯆꯠꯊꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤ 60ꯒꯤ ꯃꯊꯛꯇ ꯍꯥꯠꯄ ꯉꯝꯈꯤ ꯍꯥꯏꯅ ꯖꯦꯅꯔꯦꯁꯟ ꯖꯦꯠ ꯄꯋꯥꯔꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯀ꯭ꯂꯦꯝ ꯇꯧꯈꯤ ꯑꯗꯨꯃꯛꯄꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯅ ꯚꯦꯔꯤꯐꯥꯏ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯊꯣꯅꯦ ꯁꯦꯜꯄꯦꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯌꯥꯅꯕꯗꯤ ꯂꯩ ꯑꯣꯁꯃꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯔꯤꯖꯝ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯅꯦ ꯁꯦꯜꯄꯦꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯤ ꯃꯔꯝꯗꯤ ꯑꯦꯟꯇꯤ ꯔꯤꯖꯝ ꯐꯥꯏꯇꯔꯁꯤꯡꯅ ꯚꯤꯂꯦꯖ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯟꯗꯂꯦꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯅꯤ ꯈꯟꯕꯗꯒꯤꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯃꯟꯗꯂꯦꯒꯤ ꯄꯦꯂꯦꯁ ꯑꯁꯤꯗ ꯖꯨꯟꯇꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ ꯖꯨꯟꯇꯥꯒꯤ ꯐꯣꯔꯁ ꯑꯁꯤ ꯑꯥꯔꯇꯤꯂꯔꯤ ꯑꯃꯗꯤ ꯏꯌꯔ ꯄꯋꯥꯔ ꯁꯤꯖꯤꯟꯅꯔꯒ ꯃꯗꯥꯌꯥ ꯇꯥꯎꯟꯁꯤꯞ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ